ꯃꯌꯥꯝꯕꯨ ꯃꯤꯔꯥꯊꯣꯛꯆꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯖꯔꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯟꯖꯨ 𝗪꯫ ꯇꯣꯝꯕꯒꯤ ꯌꯨꯝ ꯍꯤꯡꯈꯣꯜꯗꯨ ꯌꯥꯝ ꯆꯥꯎꯏ꯫ ꯃꯃꯥ ꯃꯄꯥꯅ ꯄꯤꯕ 3 ꯈꯛꯇꯅꯤ ꯄꯣꯛꯄꯤꯔꯝꯕ, ꯑꯗꯨꯒ ꯅꯨꯄꯤ 2 ꯑꯃꯒ ꯃꯆꯤꯜ ꯃꯅꯥꯎ ꯄꯨꯟꯅ 5 ꯄꯣꯛꯄꯤꯔꯝꯃꯤ꯫ ꯃꯆꯤꯜ ꯃꯅꯥꯎ 5ꯒꯤ ꯃꯅꯨꯡꯗ ꯇꯣꯝꯕꯅ ꯏꯇꯣꯟ ꯇꯣꯜꯂꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯇꯣꯝꯕ ꯀꯧꯔꯤꯕꯅꯤ꯫ ꯃꯈꯣꯏ 4 ꯑꯃꯗꯤ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯄꯥꯜꯂꯦ꯫ ꯇꯣꯝꯕꯁꯨ ꯑꯉꯥꯡꯗꯤ ꯅꯠꯇ꯭ꯔꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯃꯠꯇ ꯀꯣꯏꯔꯛꯇ꯭ꯔꯤ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯀꯨꯝꯍꯩ ꯍꯔꯥꯎ ꯆꯠꯃꯤꯟꯅꯔꯕꯗ ꯅꯨꯄꯤ ꯑꯉꯥꯡꯗ ꯅꯣꯡꯃꯇ ꯌꯦꯡꯁꯤꯜꯂꯨꯗꯦ, ꯀꯣꯏꯅꯤꯡꯕꯁꯨ ꯄꯣꯛꯂꯨꯗꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯍꯤ ꯌꯥꯝꯃꯛꯂꯕ ꯃꯇꯝꯁꯤꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯇꯩꯃ ꯑꯍꯜ ꯃꯦꯝꯃꯅ ꯇꯣꯝꯕꯗ ꯁꯥꯎꯅ ꯉꯥꯡꯂꯤ꯫ "ꯇꯣꯝꯕ, ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯗꯣꯏꯔꯣ ꯋꯥꯅꯤ ꯅꯪꯕꯣ? ꯅꯃꯥꯟꯅꯕ ꯄꯨꯝꯕ ꯅꯨꯄꯤ ꯊꯤꯗꯨꯅ ꯃꯆꯥꯒ ꯂꯣꯏꯅ ꯆꯥꯎꯅꯈ꯭ꯔꯦꯅꯦ ꯅꯪꯕꯣ꯫ ꯅꯪꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯗꯤ, ꯅꯆꯥ ꯂꯩꯇ꯭ꯔꯗꯤ, ꯍꯌꯦꯡ ꯅꯪꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯗ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯕꯤꯅꯤ?" ꯇꯣꯝꯕꯗꯨ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯕ ꯃꯈꯩ ꯑꯗꯨꯃꯛ ꯈꯨꯝꯗꯣꯔꯛꯏ꯫ "ꯑꯁ ꯏꯇꯩꯃ, ꯑꯗꯨꯒꯤꯗꯤ ꯋꯥꯔꯨꯅꯨ꯫ ꯑꯩꯈꯣꯏ ꯇꯥꯆꯧ, ꯇꯌꯥꯏ, ꯇꯥꯇꯣꯟ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯁꯦ ꯑꯩꯒꯤ ꯏꯆꯥ ꯉꯥꯛꯇꯅꯤ ꯀꯩꯅꯣ꯫ ꯃꯈꯣꯏꯅ ꯑꯗꯨꯝ ꯁꯦꯕꯥ ꯇꯧꯗꯧ ꯂꯩꯔꯁꯤꯗꯤ." "ꯅꯨꯡꯉꯥꯏꯗꯀꯣ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯪꯁꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯃꯥ ꯃꯄꯥꯒꯤ ꯐꯥꯎꯕ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯑꯩꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦꯗ." "ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔ ꯂꯣꯏꯔꯦꯗ ꯏꯇꯩꯃ, ꯑꯗꯨꯕꯨ ꯀꯌꯥꯝ ꯋꯥꯄꯣꯠꯅꯣ?" ꯃꯌꯥꯝꯕ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯇꯩꯃꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯔꯦ꯫ "ꯍꯥꯏ ꯇꯣꯝꯕ, ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯈꯔ ꯉꯥꯡꯉꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯐꯩꯖꯥꯎꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯅꯪ?" "ꯈꯪꯉꯤ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧ?" ꯕꯤꯖꯣꯏꯅ "ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯌꯥꯝ ꯐꯕ ꯑꯃ ꯌꯥꯎꯔꯤ, ꯑꯗꯨ ꯑꯣꯏꯅ ꯏꯅꯥꯎꯅꯨꯄꯥꯒꯤ ꯍꯥꯏꯅꯔꯝꯂꯦ ꯏꯌꯥꯝꯕꯅ." "ꯑꯁ ꯇꯥꯆꯧ, ꯑꯩ ꯉꯝꯃꯣꯏꯗ꯫ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯖꯥꯠ ꯖꯥꯠꯅꯤ." "ꯀꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯕ? ꯍꯟꯗꯛꯇꯤ ꯌꯥꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ, ꯑꯩꯅ ꯍꯥꯏꯁꯤꯅꯤꯀꯣ." "ꯁꯤꯟꯅꯦꯅ ꯁꯤꯜꯂꯗꯤ ꯈꯔ ꯐꯖꯕ ꯑꯃꯠꯇꯁꯨ ꯁꯤꯜꯂꯣ꯫ ꯑꯩꯅ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯅꯠꯇꯦ, ꯃꯌꯥꯅꯤꯅ ꯑꯔꯤꯈꯩ ꯆꯧꯔꯤ, ꯃꯁꯝ ꯃꯅꯥꯗꯨꯅ ꯍꯥꯠꯂꯤ ꯈꯪꯗꯦ ꯍꯥꯠꯇꯦ ꯈꯪꯗꯦ ꯑꯗꯨꯝ ꯐꯥꯔꯒ ꯂꯩꯕ ꯅꯨꯄꯤꯗꯣ ꯑꯩꯅ ꯀꯃꯥꯏꯅ ꯂꯧꯗꯣꯏꯅꯣꯕ? ꯀꯣꯏ ꯇꯥꯆꯧꯕꯤꯁꯤꯗꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕꯁꯨ ꯃꯥꯜꯂꯤꯗ." ꯕꯤꯖꯣꯏꯅ "ꯍꯦ, ꯇꯥꯅꯤꯡꯗꯦꯀꯣ꯫ ꯅꯪꯅ ꯅꯁꯛ ꯀꯌꯥꯝ ꯐꯖꯔꯗꯅ ꯃꯤꯒꯤ ꯃꯆꯥꯗꯣ ꯁꯤꯗꯣꯏꯅꯣ? ꯑꯩꯅ ꯎꯕ ꯀꯥꯟꯗꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯍꯧꯋꯤ, ꯀꯨꯆꯨꯒ ꯉꯧꯔꯗꯅ ꯔꯥꯁꯤꯁꯨ ꯌꯥꯝ ꯌꯥꯎꯋꯤ." "ꯇꯥꯆꯧ, ꯐꯩꯖꯥꯎꯒꯤ ꯃꯆꯟꯅꯨꯄꯤ ꯀꯌꯥ ꯁꯨꯒꯦ ꯍꯥꯏꯁꯦ? ꯑꯩꯅ ꯎꯕ ꯅꯨꯄꯤꯗꯨꯗꯤ ꯌꯥꯝ ꯊꯤꯕꯅꯤ." "ꯑꯉꯛꯄꯅꯤ, ꯂꯤꯇ꯭ꯔꯤꯛ ꯂꯤꯔꯕ ꯃꯥꯅꯁꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯒ ꯈꯟꯗꯅ ꯂꯩꯈꯤꯒꯦ ꯈꯜꯂꯤ ꯃꯥꯜꯂꯤꯅꯦ꯫ ꯑꯐꯪꯕ ꯑꯃ ꯍꯦꯛꯇ ꯂꯧꯒꯦꯗꯤ ꯈꯟꯗꯗꯅ꯫ ꯑꯃ ꯍꯦꯛꯇ ꯌꯥꯔꯦꯅ ꯈꯜꯂꯝꯂꯗꯤ ꯑꯩꯁꯨ ꯅꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯝꯕ ꯌꯥꯔꯦ꯫ ꯃꯁꯛ ꯐꯖꯕꯁꯨ ꯄꯥꯝꯃꯤ, ꯑꯐꯕꯁꯨ ꯄꯥꯝꯃꯤ꯫ ꯐꯔꯦꯁꯦ, ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯌꯥꯝ ꯐꯖꯍꯧꯋꯤ꯫ ꯍꯣꯏ, ꯑꯊꯤꯕ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯍꯧꯋꯤ꯫ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯁꯦ 2ꯅꯤ ꯍꯥꯏ ꯃꯥꯅ ꯑꯩꯉꯣꯟꯗ꯫ ꯑꯃꯗꯤ ꯌꯥꯝ ꯐꯖꯩ, ꯑꯗꯨꯒ ꯑꯃꯕꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯁꯛꯇꯣ ꯑꯗꯨꯃꯛ ꯑꯣꯏꯍꯧꯋꯤ꯫ ꯑꯗꯨꯅꯤ, ꯌꯥꯝ ꯊꯤꯕ ꯅꯨꯄꯤ ꯑꯃ ꯂꯩꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯀꯣ ꯇꯥꯆꯧ." ꯃꯦꯝꯃꯅ "ꯅꯪ ꯇꯥꯆꯧꯅ ꯐꯖꯩ ꯍꯥꯏꯔꯗꯤ ꯐꯖꯔꯝꯂꯅꯤ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯏꯅꯥꯎꯁꯤꯗꯤ꯫ ꯑꯗꯣ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗ꯭ꯔꯦ, ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯏꯅꯥꯎꯒꯤ ꯍꯦꯛꯇ ꯐꯥꯕꯣꯏ ꯂꯥꯛꯄꯣꯏ ꯌꯨꯝꯁꯤꯗ ꯊꯝꯃꯗꯧꯅꯤ." ꯃꯇꯩꯃꯒꯤ ꯋꯥꯗꯨꯗ ꯇꯣꯝꯕ ꯅꯣꯛꯆꯔꯝꯃꯤ꯫ ꯕꯤꯖꯣꯏꯗꯨ ꯃꯈꯥ ꯇꯥꯅ ꯌꯥꯝ ꯌꯥꯎꯁꯤꯟꯕ ꯇꯜꯂꯕ ꯀꯩꯅꯣ ꯐꯠꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯖꯣꯏ ꯊꯣꯛꯈꯤꯕꯒ ꯃꯧ ꯌꯥꯏꯃꯗꯨ ꯐꯠ ꯆꯪꯁꯤꯜꯂꯛꯏ, ꯃꯦꯝꯃꯗ ꯌꯦꯡꯂꯒ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕ ꯁꯛꯐꯝꯗ꯫ ꯏꯆꯟꯅ "ꯏꯆꯦ, ꯏꯇꯩꯅ ꯑꯩꯈꯣꯏ ꯇꯣꯝꯕꯒꯤ ꯁꯤꯜꯂꯤꯕ ꯅꯨꯄꯤꯗꯣ ꯑꯐꯕꯗꯤ ꯁꯤꯟꯕꯤꯌꯣ ꯍꯥꯏꯌꯨ, ꯐꯠꯇ꯭ꯔꯗꯤꯅꯦ ꯍꯌꯦꯡ ꯏꯇꯩꯗ ꯇꯥꯏꯅꯗꯣꯏꯅꯦ ꯑꯩꯈꯣꯏꯗꯤ." ꯃꯦꯝꯃꯅ "ꯏꯆꯟ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯗꯨꯗꯤ ꯃꯤꯒꯤ ꯋꯥꯈꯜꯅꯤꯗ꯫ ꯃꯤꯒꯤ ꯀꯣꯛ ꯃꯅꯨꯡꯗ ꯈꯟꯕ ꯋꯥꯈꯜꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯈꯪꯉꯅꯤꯒꯦ? ꯍꯣ, ꯈꯪꯗꯦ, ꯑꯐꯕꯇ ꯌꯦꯡꯕꯤꯔꯣ ꯏꯆꯦꯒ ꯏꯇꯩꯒꯅ꯫ ꯑꯩꯈꯣꯏ ꯍꯥꯏꯔ ꯃꯇꯝ ꯁꯥꯡꯅ ꯀꯩꯁꯨ ꯂꯩꯔꯔꯣꯏꯗꯧꯅꯤ꯫ ꯏꯇꯩꯒ ꯇꯣꯝꯕꯒꯗꯤ ꯍꯌꯦꯡ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯃꯤꯟꯅꯍꯧꯅꯤꯗꯅ, ꯑꯗꯨꯒꯤ ꯍꯥꯏꯖꯕꯅꯦ ꯑꯩꯗꯤ." ꯇꯣꯝꯕꯒ ꯃꯦꯝꯃꯒꯗꯨ ꯉꯥꯛꯅ ꯃꯧ ꯌꯥꯏꯃ ꯏꯆꯟꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯃꯇꯥꯡꯗꯨꯗ ꯍꯥꯏꯍꯧꯔꯒꯦ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯄꯅꯦ ꯍꯥꯏꯅ ꯈꯪꯏ꯫ ꯃꯦꯝꯃ ꯏꯆꯟꯗ ꯌꯦꯡꯂꯒ "ꯏꯆꯟ, ꯅꯈꯣꯏꯗꯤ ꯀꯗꯥꯏꯗ ꯆꯠꯇꯣꯏꯕ?" "ꯏꯆꯦ ꯍꯣꯏ ꯅꯍꯥꯟꯗꯩ ꯈꯪꯗ꯭ꯔꯤꯕ ꯍꯥꯏꯁꯦ? ꯂꯩꯀꯥꯏꯒꯤ ꯃꯤꯗꯤ ꯈꯪꯗꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯌꯨꯝ ꯑꯆꯧꯕ ꯑꯃ ꯁꯥꯔꯤꯌꯦ, ꯂꯣꯏꯗꯤ ꯂꯣꯏꯗ꯭ꯔꯤ, ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯇꯥꯆꯧ ꯃꯇꯣꯝꯇꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯝꯗꯨꯗ ꯂꯩꯁꯤ ꯍꯥꯏꯌꯦ꯫
ꯑꯗꯨꯒꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯨꯔꯗꯧꯅꯤ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯍꯥꯏꯗꯕꯅꯤꯅ ꯑꯩꯈꯣꯏꯅꯗꯤ ꯀꯃꯥꯏ ꯈꯪꯒꯅꯤꯒꯦ ꯉꯥꯏꯈꯣ ꯅꯪꯅ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕ ꯃꯈꯩ ꯂꯩꯀꯥꯏꯗ ꯀꯣꯏꯇꯝ ꯇꯝꯃꯨꯔꯤꯗꯤ ꯀꯩꯒꯤ ꯅꯪ ꯅꯄꯥꯝꯗ ꯂꯩꯗꯧꯔꯦꯅ ꯍꯦꯔꯦ ꯏꯆꯦ ꯀꯣꯏꯇꯝ ꯇꯝꯃꯨꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅ ꯍꯣꯡꯕ ꯇꯥꯔꯕꯗꯤ ꯃꯣꯏꯇꯌꯥꯏꯒꯤ ꯊꯨꯡꯂꯤꯕ ꯂꯝ ꯁꯔꯨꯛꯁꯦ ꯌꯣꯜꯂꯝꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯌꯣꯟꯐꯝ ꯊꯤꯕꯅꯤ ꯀꯅꯥ ꯂꯧꯕ ꯉꯝꯅꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯗ ꯁꯨꯝ ꯍꯪꯅꯕꯅꯤ ꯑꯗꯨꯗ ꯃꯣꯏꯅ ꯀꯩꯒꯤꯅꯣ ꯂꯝ ꯌꯣꯟꯗꯣꯏꯁꯦ ꯍꯪꯕꯗ ꯑꯩꯈꯣꯏ ꯏꯄꯥꯝꯗ ꯂꯩꯔꯅꯤ ꯑꯗꯨꯒꯤꯅꯤ ꯌꯣꯟꯗꯣꯏꯁꯦ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯪꯕꯒꯤ ꯋꯥꯅꯤ ꯏꯆꯟ ꯅꯣꯏꯅ ꯇꯧꯔꯤꯗꯣ ꯆꯨꯝꯃꯤꯅ ꯈꯟꯕ꯭ꯔꯥ ꯍꯥ ꯆꯨꯝꯃꯤꯅ ꯈꯟꯕ꯭ꯔꯥꯕ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯁꯥꯔꯒ ꯂꯩꯔꯤꯕ ꯅꯥꯇꯩꯁꯤꯗꯁꯨ ꯇꯥꯟꯅꯔꯝꯃꯨ ꯑꯩꯅ ꯍꯥꯏ ꯋꯥꯗꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯣꯏꯅ ꯇꯧꯔꯤꯗꯣ ꯌꯥꯝ ꯐꯖꯗ꯭ꯔꯦꯀꯣ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕꯗꯧꯅ ꯀꯩꯅꯣ ꯏꯆꯦ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯏꯃꯨꯡ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩ ꯐꯅꯕ ꯍꯥꯏꯁꯤꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯍꯣꯠꯅꯖꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯍꯜ ꯁꯥꯕꯅꯤ ꯀꯩꯅꯣ ꯏꯆꯦꯒ ꯏꯇꯩꯒꯅ ꯅꯣꯡꯃꯇ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯅꯣꯡꯃꯇ ꯍꯪꯕꯤꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯖꯗꯨꯅ ꯑꯗꯨꯝ ꯄꯥꯟꯖꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯑꯩꯒꯤ ꯑꯗꯨꯝ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯇꯣꯝꯕꯅ ꯏꯇꯩꯃ ꯑꯍꯟꯗ ꯄꯉꯥꯡꯗ ꯉꯥꯡꯕꯤꯒꯅꯨ ꯏꯇꯩꯃꯒ ꯇꯥꯆꯧꯒꯗꯤ ꯑꯩꯒꯤ ꯈꯟꯕꯗꯁꯨ ꯌꯥꯝ ꯋꯥꯔꯕꯅꯤ ꯏꯇꯩꯃ ꯌꯥꯏꯃꯒ ꯇꯌꯥꯏꯒꯅꯗꯤ ꯅꯣꯡꯃꯇ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧ ꯎꯠꯇꯦ ꯍꯦ ꯑꯇꯣꯝꯕ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯈꯖꯥꯏꯗꯨꯗ ꯊꯥꯔꯛꯀꯅꯤꯀꯣ ꯃꯦꯝꯃ ꯃꯈꯥ ꯇꯥꯅ ꯈꯨꯝꯃꯨꯗ꯭ꯔꯦ ꯃꯅꯥꯎꯅꯨꯄꯥ ꯇꯣꯝꯕ ꯑꯣꯏꯅ ꯈꯝꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯏꯆꯟ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯕꯤꯃꯣꯜ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯀꯔꯤꯅꯣ ꯅꯪꯅ ꯏꯇꯩꯃꯒ ꯇꯣꯝꯕꯒꯗ ꯉꯥꯡꯂꯤꯕ ꯈꯣꯟꯗꯣ ꯑꯩꯈꯣꯏꯁꯦ ꯃꯐꯝꯁꯤꯗ ꯂꯩꯒꯗꯕ ꯃꯇꯝꯁꯦ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯕꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯣ ꯃꯈꯣꯏꯅ ꯑꯩꯕꯨꯅꯦ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯅꯨꯡꯁꯤꯗꯅꯕ ꯇꯧꯔꯝꯒꯦ ꯇꯧꯕ ꯈꯪꯉꯦꯗꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯍꯌꯦꯡꯅꯦ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯎꯔꯒ ꯅꯤꯕ ꯂꯥꯛꯇꯅꯕ ꯈꯪꯉꯦꯗꯅ ꯏꯆꯟ ꯑꯗꯨꯛ ꯍꯪꯅꯁꯨ ꯅꯕꯟ ꯀꯥꯒꯅꯨꯗ ꯀꯣꯟꯅ ꯐꯠꯇꯕ ꯂꯥꯛꯀꯅꯤ ꯑꯩꯅ ꯍꯥꯏꯁꯤ ꯌꯥꯝ ꯆꯨꯝꯃꯕ ꯋꯥꯅꯤ ꯅꯪ ꯀꯩ ꯈꯪꯉꯦ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯌꯥꯝꯕ ꯑꯍꯜ ꯕꯤꯖꯣꯏꯗꯨ ꯆꯪꯉꯛꯏ ꯕꯤꯖꯣꯏꯅ ꯕꯤꯃꯣꯜ ꯏꯌꯥꯝꯕ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯆꯪꯉꯛꯄꯅꯤ ꯑꯣ ꯀꯩ ꯍꯥꯏꯒꯦ ꯇꯥꯆꯧ ꯅꯇꯩꯃꯒ ꯇꯣꯝꯕꯒꯅ ꯇꯝꯃꯤ ꯅꯈꯣꯏ ꯑꯥꯗ ꯅꯕꯥꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯔꯥ ꯆꯨꯝꯃꯦ ꯇꯥꯆꯧ ꯏꯕꯥꯏꯅ ꯌꯨꯝ ꯑꯆꯧꯕ ꯑꯃ ꯁꯥꯔꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯅꯪꯒꯤ ꯍꯤꯡꯒꯣꯜ ꯁꯔꯨꯛꯁꯤ ꯌꯣꯟꯊꯣꯛꯂꯝꯂꯅꯤ ꯍꯥꯏꯔꯤꯁꯤꯁꯨ ꯆꯨꯝꯕ꯭ꯔꯥ ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯕꯤꯃꯣꯜꯅ ꯇꯥꯆꯧꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯑꯥꯗ ꯍꯣꯡꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯂꯝ ꯁꯔꯨꯛꯁꯦ ꯌꯣꯜꯂꯝꯕ ꯇꯥꯕꯅꯤ ꯀꯅꯥꯒꯤ ꯊꯝꯂꯝꯗꯣꯏꯅꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯕꯥꯏꯅ ꯌꯨꯝ ꯁꯥꯔꯤꯗꯨꯗ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏ ꯂꯩꯔꯨꯅꯤ ꯏꯁꯥ ꯏꯇꯣꯝꯇ ꯏꯀꯥꯏꯕ ꯄꯣꯛꯀꯅꯤ ꯐꯔꯦ ꯂꯝꯁꯤ ꯌꯣꯟꯕꯗ ꯅꯪꯒꯤ ꯌꯨꯝꯁꯤꯁꯨ ꯌꯥꯎꯔꯗꯣꯏꯔꯥ ꯌꯥꯎꯔꯤꯅ ꯇꯥꯆꯧ ꯁꯤꯗꯣꯛꯒ ꯄꯣꯠꯆꯩꯁꯤꯡꯁꯦ ꯄꯨꯗꯣꯏꯅꯤ ꯁꯪꯒꯣꯏꯔ ꯀꯩꯔꯣ ꯁꯥꯟꯅꯅꯕ ꯏꯕꯥꯏꯗꯤ ꯃꯇꯣꯝꯇ ꯑꯣꯏꯔꯦ ꯂꯝꯁꯨ ꯌꯥꯝ ꯆꯥꯎꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤꯅ ꯃꯐꯝꯗꯨꯗ ꯀꯩꯅꯣ ꯇꯧꯒꯦꯁꯨ ꯈꯜꯂꯤ ꯐꯔꯦ ꯅꯪꯅ ꯐꯅꯤ ꯍꯥꯏꯗꯨ ꯇꯧꯔꯣꯀꯣ ꯇꯧꯕꯇꯕꯨ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯅꯪꯅ ꯇꯧꯗꯣꯏ ꯊꯕꯛꯁꯦ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯇꯨꯡꯗ ꯑꯀꯥꯏꯕ ꯂꯥꯛꯀꯗ꯭ꯔꯥ ꯑꯁꯤꯅꯆꯤꯡꯕꯁꯦ ꯍꯥꯟꯅ ꯃꯨꯟꯅ ꯈꯟꯕꯁꯨ ꯇꯝꯃꯨꯀꯣ ꯑꯗꯨꯕꯨ ꯏꯌꯥꯝꯕ ꯋꯥ ꯑꯃꯒ ꯍꯥꯏꯍꯧꯒꯦ ꯌꯨꯝ ꯍꯣꯡ ꯇꯣꯏꯔꯒ ꯂꯥꯏꯔ ꯇꯥꯜꯂꯦ ꯍꯥꯏꯕꯁꯦ ꯅꯪ ꯃꯇꯝ ꯄꯨꯝꯕꯗꯗꯤ ꯀꯥꯎꯒꯅꯨꯀꯣ ꯇꯥꯆꯧ ꯃꯨꯟꯅ ꯀꯌꯥꯔꯛ ꯈꯜꯂꯕꯅꯤ ꯃꯐꯝꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯇꯥꯆꯧ ꯏꯆꯟꯅ ꯑꯩꯈꯣꯏ ꯏꯇꯩꯈꯣꯏꯗꯤ ꯑꯩꯅꯕꯨ ꯍꯦꯛ ꯇꯧꯔꯨꯔꯗꯤꯅꯦ ꯐꯠꯇꯕ ꯊꯕꯛ ꯉꯥꯛꯇ ꯑꯣꯏꯔꯕꯣꯏꯁꯨ ꯍꯦꯛ ꯅꯤꯡꯂꯝꯒꯅꯤ ꯕꯤꯖꯣꯏꯅ ꯈꯟꯗꯦ ꯑꯩꯒ ꯄꯣꯛꯃꯤꯟꯅꯔꯨꯕ ꯑꯣꯏꯕꯅꯤꯅ ꯏꯅꯥꯎꯅꯨꯄꯥꯁꯦ ꯑꯩꯅ ꯈꯔ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯩ ꯋꯥꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯑꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯤꯖꯣꯏ ꯊꯣꯛꯈ꯭ꯔꯦ ꯕꯤꯖꯣꯏ ꯊꯣꯛꯈꯤꯕꯒ ꯏꯆꯟꯅ ꯃꯥꯏ ꯅꯨꯄꯥꯗ ꯌꯦꯡꯂꯒ ꯍꯧꯔꯛꯑꯦꯗꯣ ꯅꯪꯒꯤ ꯈꯣꯡꯕꯤ ꯈꯣꯡꯅꯥꯎꯁꯤꯡꯁꯤꯅ ꯌꯦꯠꯀꯗꯧꯒꯤ ꯉꯥꯡꯒꯗꯧꯒꯤ ꯇꯧꯔꯤꯁꯤ ꯎꯔꯦꯗꯅ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯅ ꯃꯈꯣꯏꯅ ꯌꯥꯝ ꯀꯜꯂꯛꯄꯅꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯆꯟꯗꯨ ꯌꯥꯝ ꯏꯁꯧ ꯂꯥꯡꯂꯤ ꯕꯤꯃꯣꯜꯗꯨ ꯃꯌꯥꯝꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯏ ꯍꯥꯏꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤ ꯇꯣꯝꯕꯗꯨ ꯃꯇꯩꯃ ꯑꯍꯟꯒ ꯂꯣꯏꯅꯅ ꯐꯩꯖꯥꯎꯒꯤ ꯃꯆꯟꯅꯨꯄꯤꯗꯨ ꯎꯅꯕ ꯂꯥꯛꯏ ꯃꯌꯥꯝꯕꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯄꯤꯗꯨ ꯃꯁꯛ ꯌꯥꯝ ꯐꯖꯔꯝꯃꯤ ꯇꯣꯝꯕꯅ ꯍꯦꯛ ꯎꯕꯗ ꯌꯥꯝ ꯈꯣꯏꯗꯥꯕ ꯅꯨꯄꯤꯗꯨ ꯑꯣꯏꯔꯤ ꯅꯨꯄꯤꯗꯨꯅꯗꯤ ꯇꯣꯝꯕ ꯎꯕꯗ ꯌꯥꯝ ꯍꯩꯅꯕ ꯑꯣꯏꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯕꯁꯨ ꯃꯌꯥꯝꯕ ꯃꯅꯝꯃ ꯃꯆꯦ ꯃꯈꯣꯏꯒꯤ ꯈꯜꯂꯒ ꯊꯣꯛꯂꯛꯄꯅꯤ ꯃꯈꯣꯏꯅꯤꯗꯤ ꯇꯨꯃꯤꯟ ꯂꯩꯅꯩ ꯃꯦꯝꯃꯅꯁꯨ ꯈꯪꯉꯤ ꯃꯅꯥꯎꯅꯨꯄꯥ ꯇꯣꯝꯕꯅ ꯅꯨꯄꯤꯗꯨ ꯌꯥꯝ ꯈꯣꯏꯗꯥꯔꯦ ꯍꯥꯏꯕ ꯉꯁꯤꯒꯤ ꯇꯟꯖꯥꯁꯤ ꯅꯥꯟꯊꯣꯛꯍꯟꯕ ꯄꯥꯝꯗ꯭ꯔꯦ ꯃꯦꯝꯃ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ
ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯑꯩꯒꯤ ꯃꯤꯡ ꯊꯝꯕꯥꯜ ꯀꯧꯏ ꯅꯝꯃ꯫ ꯑꯗꯣ ꯅꯪ ꯅꯇꯣꯝꯇ ꯊꯣꯛꯂꯛꯏꯔꯥ? ꯏꯇꯣꯝꯇ ꯊꯣꯛꯂꯛꯑꯦ꯫ ꯏꯃꯥꯟꯅꯕꯤꯈꯩꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏ ꯆꯠꯅꯈ꯭ꯔꯤꯌꯦ꯫ ꯑꯩꯈꯣꯏ ꯏꯅꯝꯃꯁꯨ ꯃꯄꯥꯝꯗ ꯆꯠꯈꯤꯕ, ꯑꯗꯨꯅ ꯑꯩ ꯏꯇꯣꯝꯇ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ꯫ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯁꯤꯡꯖꯨ ꯌꯣꯟꯐꯝꯒ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ? ꯑꯔꯥꯞꯄꯗ ꯑꯃꯗꯤ ꯂꯩꯌꯦ ꯏꯆꯦ, ꯁ꯭ꯋꯥꯏ ꯑꯅꯛꯄꯗꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯔꯥꯞꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯋꯥꯡ ꯂꯩꯀꯥꯏꯔꯣꯝꯗ ꯐꯝꯕꯤ ꯏꯅꯦꯗꯨ ꯅꯠꯇ꯭ꯔꯣ? ꯑꯧ ꯃꯥꯅꯦ ꯏꯅꯝꯃ, ꯑꯗꯨꯅꯤ꯫ ꯑꯗꯣ ꯅꯪ ꯊꯕꯛꯀ ꯂꯩꯍꯧꯕ꯭ꯔꯥ? ꯊꯕꯛ ꯂꯣꯏ ꯂꯣꯏꯁꯤꯜꯂꯝꯂꯒ ꯊꯣꯛꯂꯛꯏꯅꯦ ꯏꯆꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯁꯤꯡꯖꯨ ꯆꯥꯔꯒꯅꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯔꯨꯔꯁꯤ, ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯛꯀꯦ꯫ ꯃꯦꯝꯃꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯊꯝꯕꯥꯜꯅꯁꯨ ꯌꯥꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯏ꯫ ꯇꯣꯝꯕ ꯃꯄꯨꯛꯅꯤꯡꯗ ꯃꯇꯩꯃꯕꯨ ꯌꯥꯝ ꯊꯥꯒꯠꯂꯝꯃꯤ, ꯃꯥꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯍꯜꯂꯦ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯁꯤꯡꯖꯨ ꯄꯣꯠꯐꯝꯗꯨꯗ ꯂꯥꯛꯇꯨꯅ ꯁꯤꯡꯖꯨ ꯆꯥꯔꯝꯃꯤ꯫ ꯇꯣꯝꯕꯁꯨ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯤꯡꯖꯨ ꯑꯗꯨꯝ ꯆꯥꯔꯤ꯫ ꯊꯝꯕꯥꯜꯗꯤ ꯇꯣꯝꯕ ꯎꯔꯒ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ, ꯃꯇꯣꯝꯇ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯣꯛꯂꯤ꯫ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯅꯨꯃꯤꯠ ꯇꯥꯗꯧꯔꯦ꯫ ꯊꯝꯕꯥꯜ ꯄꯥꯈꯠꯈ꯭ꯔꯦ꯫ ꯃꯦꯝꯃꯗ ꯃꯥ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯏꯅꯦꯗꯨ ꯐꯥꯎ ꯌꯥꯎꯅ ꯃꯥꯕꯨ ꯐꯥꯕꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇꯦ ꯃꯥ ꯇꯣꯝꯕꯗ ꯆꯦꯟꯕ ꯑꯗꯨꯝ ꯇꯥꯔꯝꯃꯤ꯫ ꯁꯥꯎꯕꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯌꯥꯝ ꯎꯠꯂꯒ ꯀꯔꯤꯗꯤ ꯀꯥꯟꯅꯅꯤ? ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯜꯂꯤ, ꯃꯥꯅ ꯄꯪꯂꯨꯕꯒꯤ ꯊꯣꯛꯄꯅꯦ ꯍꯥꯏꯅ ꯃꯁꯥꯅ ꯃꯁꯥꯗ ꯆꯩꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯨꯃꯤꯠ ꯇꯥꯔꯐꯥꯎ ꯂꯥꯛꯇꯕꯗꯨꯗ ꯊꯝꯕꯥꯜꯒꯤ ꯃꯆꯦ ꯑꯃꯨꯕꯤ ꯁꯥꯎꯕꯗ ꯂꯣꯏꯔꯦ꯫ ꯃꯅꯝꯃ ꯔꯥꯁꯤꯗ ꯌꯦꯡꯂꯒ ꯑꯃꯨꯕꯤꯅ, ꯏꯅꯝꯃ ꯑꯩꯈꯣꯏ ꯊꯝꯕꯥꯜꯗ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯃꯗꯨ ꯆꯦꯟꯈ꯭ꯔꯖꯥꯠꯂꯣ? ꯔꯥꯁꯤꯅ, ꯃꯥꯏꯅ ꯍꯟꯖꯔꯛꯁꯅꯤꯗ, ꯑꯔꯥꯏꯕ ꯊꯝꯕꯥꯜꯁꯨ ꯅꯠꯇꯕꯗꯨꯕꯨ꯫ ꯃꯥꯏ ꯅꯨꯄꯥꯗꯨ ꯅꯠꯇꯅ ꯃꯥꯗꯤ ꯀꯃꯥꯏꯅ ꯆꯦꯟꯗꯣꯏꯅꯣ? ꯕꯦꯝꯃ ꯅꯪꯁꯨ ꯑꯉꯛꯄꯅꯤ, ꯅꯅꯥꯎ ꯅꯨꯄꯤꯗꯨꯕꯨ ꯃꯇꯣꯝꯇ ꯊꯥꯗꯣꯛꯈ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯋꯥꯅꯤ? ꯅꯪꯒ ꯊꯣꯛꯃꯤꯟꯅꯕ ꯀꯩꯗꯧꯒꯦꯕ? ꯏꯅꯝꯃ, ꯑꯩꯒꯤ ꯁꯛꯁꯤ ꯌꯥꯝ ꯊꯤꯕꯁꯤꯗ ꯃꯥꯅ ꯑꯩ ꯎꯔꯒ ꯈꯪꯒꯗ꯭ꯔꯥ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯕ ꯋꯥ ꯄꯨꯝꯕꯁꯤꯁꯨ ꯃꯈꯣꯏꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯔꯦꯝꯕꯗ ꯄꯨꯝꯅꯃꯛ ꯀꯥꯏꯔꯣꯏꯗ꯭ꯔꯥ? ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯝꯕꯥꯜꯗꯣ ꯃꯇꯣꯝꯇ ꯊꯥꯗꯣꯛꯄꯅꯦ ꯑꯩꯅ꯫ ꯑꯃꯨꯕꯤ, ꯊꯝꯕꯥꯜꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯆꯪꯗꯅꯒ ꯑꯃꯨꯛ ꯂꯩꯈ꯭ꯔꯖꯥꯠꯂꯣ? ꯄꯨꯡꯁꯤꯗꯤ ꯌꯧꯔꯤꯅꯦ ꯅꯪꯕꯣ꯫ ꯑꯗꯨꯅꯦ ꯏꯅꯝꯃ, ꯄꯨꯡꯁꯦ ꯊꯦꯡꯉꯤ, ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯦ, ꯆꯦꯜꯂꯝꯗꯧ ꯃꯥꯜꯂꯦꯗ ꯑꯩꯗꯤ꯫ ꯐꯩꯖꯥꯎꯗꯨ ꯏꯁꯩ ꯉꯪꯗꯨꯅ ꯂꯥꯛꯏ꯫ ꯃꯆꯜ ꯅꯨꯄꯤ ꯑꯃꯨꯕꯤ ꯎꯕꯗ ꯐꯩꯖꯥꯎ ꯄꯨꯡꯉꯛꯈ꯭ꯔꯦ꯫ ꯔꯥꯁꯤꯗ ꯌꯦꯡꯂꯒ, ꯔꯥꯁꯤ ꯀꯩꯅꯣ? ꯑꯃꯨꯕꯤꯗꯤ ꯕꯤꯖꯣꯏꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯆꯦꯜꯂꯛꯑꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯏ, ꯑꯗꯨꯒ ꯃꯥꯅ ꯁꯤꯗꯃꯛ ꯂꯩꯔꯝꯂꯤꯁꯤꯅ? ꯑꯃꯨꯕꯤꯒ ꯔꯥꯁꯤꯒ ꯏꯉꯛꯉꯛꯅ ꯌꯦꯡꯅꯩ꯫ ꯔꯥꯁꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯒ, ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯑꯩꯈꯣꯏ ꯊꯝꯕꯥꯜ ꯑꯣꯏꯅ ꯊꯣꯛꯍꯜꯂꯣꯅ ꯃꯈꯣꯏ ꯇꯥꯆꯧꯅ ꯍꯥꯏꯕꯒꯤ ꯊꯝꯕꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯣ, ꯂꯣꯏ ꯁꯣꯏꯔꯦꯗꯅ꯫ ꯑꯩꯗꯤ ꯑꯩꯈꯣꯏ ꯑꯃꯨꯕꯤꯅꯦꯅ ꯍꯔꯥꯎꯔꯨꯔꯤ, ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯕꯤꯖꯣꯏꯅ ꯍꯧꯖꯤꯛ ꯊꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯄꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯔꯒꯨꯝꯁꯤꯗ ꯍꯌꯦꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯤꯜꯂꯛꯑꯣꯁꯨ ꯍꯥꯏꯗꯧꯔꯦ, ꯑꯗꯨꯒ ꯑꯩꯗꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯑꯃꯨꯕꯤꯗꯤ ꯀꯞꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯈꯛ ꯇꯔꯛ ꯇꯔꯛ ꯐꯪꯖꯔꯦ ꯈꯜꯂꯨꯔꯦ, ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯇꯥꯕꯗ ꯑꯃꯨꯕꯤ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯀꯟꯅ ꯀꯞꯄꯤ꯫ ꯃꯅꯝꯃ ꯔꯥꯁꯤꯁꯨ ꯃꯥꯒꯤ ꯇꯨꯡ ꯏꯜꯂꯛꯇꯨꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯁꯣꯝꯗꯁꯨ ꯊꯝꯕꯥꯜ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ ꯇꯣꯝꯕ ꯊꯝꯕꯥꯜꯗ ꯌꯦꯡꯂꯒ, ꯅꯪ ꯑꯩꯁꯦ ꯏꯍꯩ ꯍꯩꯅꯗ꯭ꯔꯕꯣ? ꯍꯩꯅꯗꯦ, ꯅꯪꯉꯣꯟꯗ ꯏꯆꯦ ꯊꯥꯖꯒꯦ ꯇꯧꯕꯅꯤ꯫ ꯏꯆꯦꯒ ꯅꯪꯒ ꯎꯅꯍꯜꯂꯗꯤ ꯏꯆꯦꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯅꯪꯅ ꯏꯆꯦꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯩ ꯑꯣꯏꯅ ꯊꯣꯛꯂꯛꯄꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯦꯕꯨ ꯅꯪꯉꯣꯟꯗ ꯅꯝꯗꯅ ꯄꯤꯒꯦ ꯇꯧꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯤꯡꯕꯅꯤ, ꯑꯗꯨꯃꯛꯇꯤ ꯀꯔꯝꯅ ꯍꯥꯏꯔꯨꯅꯤ? ꯊꯝꯕꯥꯜ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯉꯥꯡꯗ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯀꯞꯄꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯒꯤ ꯃꯑꯣꯡꯗꯨꯗ ꯇꯣꯝꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯥꯝ ꯄꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥ ꯇꯨꯃꯤꯟꯅ ꯇꯨꯝꯊꯅꯕ ꯇꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯄꯥꯎ ꯍꯟꯗꯣꯛꯄ ꯂꯥꯛꯏ ꯇꯣꯝꯕꯒꯤ ꯃꯌꯥꯝꯕ ꯑꯍꯜ ꯕꯤꯖꯣꯏꯗꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯂꯥꯛꯏ, ꯑꯗꯨꯕꯨ ꯊꯝꯕꯥꯜꯒꯤ ꯃꯕꯨꯡ ꯐꯩꯖꯥꯎꯗꯤ ꯃꯥꯏꯊꯣꯡ ꯏꯃꯛ ꯁꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯗꯦ꯫ ꯃꯆꯟꯅꯨꯄꯤ ꯆꯦꯟꯈꯤꯕꯒꯤ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯖꯔꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯏ꯫ ꯃꯈꯣꯏ ꯑꯍꯜ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯕꯤꯖꯣꯏ ꯍꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯇꯣꯝꯕꯅ ꯀꯨꯏꯅ ꯄꯥꯈꯪꯒ ꯑꯣꯏꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯇꯣꯝꯕ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯇꯥꯕꯗ ꯅꯨꯄꯤ ꯌꯦꯡꯕ ꯂꯥꯛꯄ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗꯨꯁꯨ ꯑꯉꯛꯄꯅꯤ꯫ ꯊꯝꯕꯥꯜ ꯃꯇꯣꯝꯇ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯇꯣꯝꯇ ꯐꯥꯊꯔꯝꯃꯤ, ꯃꯔꯝꯗꯤ ꯍꯧꯈ꯭ꯔꯕꯅꯤ, ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ, ꯑꯗꯨꯅ ꯃꯥꯅ ꯐꯅ ꯁꯥꯎꯗꯨꯅꯁꯨ ꯀꯥꯟꯅꯕ ꯀꯩꯁꯨ ꯂꯩꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯊꯝꯕꯥꯜꯕꯨ ꯇꯣꯝꯕ ꯍꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯇꯧꯗꯨꯅ ꯊꯤꯟꯕꯤꯔꯛꯂꯤꯕ ꯃꯇꯨꯡ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯁꯨ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫
ꯃꯤ ꯆꯠꯅꯈꯤꯕꯒ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯑꯃꯨꯕꯤꯗꯨ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯐꯥꯎꯕꯤ ꯅꯪꯗꯤ ꯅꯨꯄꯥ ꯑꯃ ꯐꯪꯕ ꯅꯍꯥꯟꯗꯒꯤ ꯉꯥꯏꯔꯝꯃꯤꯅꯤꯅꯦ ꯅꯪꯒꯤ ꯅꯨꯄꯥ ꯈꯪꯅꯕ ꯂꯩꯇꯕꯁꯨ ꯅꯠꯇꯕ ꯑꯗꯨꯛ ꯑꯄꯤꯛꯄ ꯋꯥꯈꯜ ꯈꯟꯕ ꯅꯪꯁꯦ ꯏꯅꯥꯎꯅꯤꯒ ꯍꯥꯏꯅꯤꯡꯗꯦ ꯑꯃꯨꯕꯤꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯃꯤꯅ ꯇꯥꯕꯗꯗꯤ ꯌꯥꯝ ꯐꯖꯔꯔꯣꯏꯗꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯁꯥꯎꯕꯗꯒꯤ ꯍꯥꯏꯔꯛꯂꯤꯕꯅꯤ ꯃꯥꯅ ꯈꯟꯕꯗꯗꯤ ꯃꯅꯥꯎꯅꯨꯄꯤꯒ ꯌꯥꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯕ ꯃꯥꯟꯗꯨꯅ ꯉꯥꯡꯂꯤꯕꯅꯤ ꯑꯃꯨꯕꯤꯅ ꯁꯥꯎꯔꯤꯗꯨꯗꯤ ꯈꯖꯤꯛ ꯈꯛꯇꯅꯤ ꯊꯝꯕꯥꯜꯅ ꯄꯦꯟꯗ꯭ꯔꯤꯕ ꯁꯥꯎꯅꯤꯡꯂꯤꯕ ꯃꯌꯥꯝꯗꯨꯗꯤ ꯑꯉꯛꯄ ꯐꯪꯏ ꯊꯝꯕꯥꯜꯅ ꯏꯆꯦ ꯅꯪ ꯊꯣꯛꯑꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯈꯪꯉꯣꯏ ꯅꯪ ꯇꯧꯐꯝ ꯈꯪꯉꯣꯏ ꯍꯧꯖꯤꯛꯇꯤ ꯅꯪ ꯇꯧꯐꯝ ꯈꯪꯉꯔꯣꯏꯗꯧꯅꯤ ꯑꯃꯨꯕꯤ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯔꯥꯁꯤ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯏꯪꯅ ꯋꯥ ꯈꯔ ꯍꯪꯉꯛꯏ ꯊꯝꯕꯥꯜ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯏꯅꯝꯃ ꯑꯩ ꯀꯣꯛꯁꯦ ꯁꯥꯕꯅ ꯂꯣꯏꯔꯦ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯌꯥꯝ ꯋꯥꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕꯁꯨ ꯈꯩꯅꯕ ꯏꯆꯦꯒꯤ ꯐꯅꯕꯅ ꯇꯧꯔꯨꯕ꯭ꯔꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯅ ꯃꯥꯡꯇꯛꯏ ꯃꯥꯡꯕ ꯂꯣꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯩ ꯁꯤꯅꯤꯡꯉꯤ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯉꯥꯏꯈꯣꯝꯇ ꯇꯞꯊꯈꯣ ꯑꯗꯨꯝꯕ ꯐꯠꯇꯕ ꯋꯥ ꯃꯌꯥꯝ ꯉꯥꯡꯒꯅꯨ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯈꯟꯅꯕ ꯌꯥꯕ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ ꯍꯧꯖꯤꯛ ꯈꯟꯅꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯂꯦꯝꯕꯅ ꯑꯩꯕꯨ ꯃꯩ ꯍꯧꯒꯩ ꯆꯥꯎꯈ꯭ꯔꯦ ꯑꯩꯅ ꯃꯉꯣꯟꯗ ꯋꯥ ꯃꯌꯦꯛ ꯍꯥꯏꯔꯛꯄꯗ ꯑꯩꯕꯨ ꯊꯥꯡꯅ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯋꯥꯗꯨꯗꯤ ꯀꯅꯥꯅ ꯅꯉꯣꯟꯗ ꯇꯝꯃꯝꯃꯤꯕ ꯂꯩꯁꯅꯥꯅ ꯇꯝꯃꯝꯕꯅꯤ ꯂꯦꯝꯕꯗꯣ ꯉꯁꯥꯏ ꯃꯣꯏꯗ ꯂꯥꯛꯑꯒ ꯌꯥꯝ ꯀꯞꯄꯝꯃꯤ ꯍꯥꯏꯌꯦ ꯏꯅꯝꯃ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯜꯂꯝꯗꯣꯏꯁꯦ ꯀꯔꯤꯅꯣꯕ ꯁꯥꯎꯕꯒꯤ ꯉꯥꯏꯍꯥꯛ ꯍꯥꯏꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯁꯦ ꯀꯔꯤꯅꯣ ꯏꯅꯝꯃ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯍꯥꯏꯔꯣ ꯑꯩ ꯇꯥꯔꯒꯦ ꯑꯩꯅ ꯁꯨꯛ ꯃꯊꯥ ꯁꯥꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯆꯦꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯥꯎꯖꯤꯜꯂꯛꯏꯁꯤꯅ ꯀꯩꯒꯤ ꯃꯥꯒꯤ ꯍꯦꯛ ꯈꯜꯂꯤꯉꯩꯗ ꯊꯝꯕꯥꯜ ꯂꯩꯁꯦ ꯊꯝꯆꯦꯠ ꯑꯣꯜꯂꯕꯅꯤ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯀꯞꯅꯤꯡꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯣ ꯑꯝꯇ ꯍꯜꯂꯗꯤ ꯐꯒꯅꯤꯌꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈ꯭ꯔꯗꯧꯅꯤ ꯃꯪꯑꯣꯏꯔꯝꯂꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯀꯩꯅꯣ ꯑꯩ ꯇꯧꯔꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯗꯨ ꯇꯧꯐꯝ ꯈꯪꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯈꯥꯡꯂꯤ ꯔꯥꯁꯤꯅ ꯊꯝꯕꯥꯜ ꯑꯝꯇ ꯉꯥꯏꯈꯣ ꯇꯞꯊꯈꯣꯁꯦ ꯏꯅꯝꯃ ꯑꯩ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯃꯥꯒꯤ ꯈꯣꯡꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯨꯔꯒꯦ ꯑꯩ ꯃꯥ ꯅꯨꯡꯁꯤꯌꯦ ꯏꯅꯝꯃ ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏꯌꯦ ꯑꯩꯈꯣꯏꯅꯤ ꯌꯥꯝꯁꯨ ꯋꯥꯁꯛꯅꯈꯤ ꯃꯗꯨ ꯂꯥꯏꯅ ꯈꯟꯕ ꯉꯝꯃꯣꯏꯌꯦ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯗꯨ ꯀꯞꯄꯤ ꯃꯅꯝꯃꯅ ꯊꯝꯕꯥꯜꯕꯨ ꯈꯝꯖꯤꯜꯂꯤ ꯎꯄꯥꯏ ꯂꯩꯇꯦ ꯊꯝꯕꯥꯜ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯈ꯭ꯔꯕꯅꯤꯅ ꯂꯦꯝꯕꯅ ꯃꯥꯕꯨ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯔꯕꯗ ꯃꯥ ꯇꯣꯝꯕꯗ ꯑꯗꯨꯃꯛ ꯂꯨꯍꯣꯡꯕ ꯇꯥꯔꯝꯃꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯅꯈ꯭ꯔꯦ ꯕꯤꯃꯣꯜꯒ ꯏꯆꯟꯒꯗꯨꯁꯨ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯐꯖꯅ ꯍꯣꯡꯉꯨ ꯍꯥꯏꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯂꯝꯗꯨ ꯂꯩꯀꯥꯏꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯗ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨ ꯂꯣꯏꯅ ꯁꯤꯗꯣꯛꯈ꯭ꯔꯦ ꯌꯨꯝ ꯁꯤꯗꯣꯛꯄꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨꯁꯨ ꯏꯆꯟꯒꯤ ꯃꯄꯥꯝꯗ ꯂꯣꯏꯅ ꯍꯣꯟꯈ꯭ꯔꯦ ꯃꯦꯝꯃꯅ ꯏꯆꯟ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯈꯔ ꯈꯤꯠ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯇꯣꯝꯕꯒꯤ ꯂꯨꯍꯣꯡꯕꯁꯤ ꯍꯌꯦꯡꯗ ꯉꯥꯏꯔꯕꯅꯤ ꯃꯥꯒꯤꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤ ꯂꯨꯍꯣꯡꯕꯁꯦ ꯐꯖꯅ ꯂꯣꯏꯔꯒ ꯅꯈꯣꯏꯅ ꯆꯠꯅꯤꯡꯕꯗꯣ ꯆꯠꯄ ꯌꯥꯕꯅꯤ ꯏꯆꯟꯅ ꯑꯁ ꯏꯆꯦ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯗꯣ ꯌꯥꯎꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦꯗ ꯏꯆꯦꯅ ꯑꯩꯈꯣꯏꯕꯨ ꯚꯥꯞ ꯑꯃꯗ ꯁꯟꯗꯣꯛꯄꯤꯗꯧꯔꯦ ꯃꯗꯨ ꯇꯧꯕꯤꯅꯨꯗ ꯏꯆꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯉꯟꯅ ꯂꯥꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯕꯤꯖꯣꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯥꯡꯂꯔꯤ ꯃꯦꯃꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ ꯍꯥꯏꯕ ꯌꯥꯗꯕ ꯃꯈꯣꯏꯗꯤ ꯆꯠꯆꯈꯤꯁꯅꯨ ꯕꯤꯃꯣꯜ ꯈꯔ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯁꯛꯇꯣ ꯏꯌꯥꯝꯕ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯍꯧꯒꯦ ꯃꯁꯤꯒꯤ ꯋꯥꯁꯦ ꯅꯪ ꯃꯇꯝ ꯆꯨꯞꯄꯗ ꯀꯥꯎꯒꯅꯨꯀꯣ ꯑꯥꯗ ꯅꯕꯥꯏꯒ ꯈꯠꯅꯔꯦ ꯀꯥꯏꯅ ꯅꯪ ꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯅꯪꯒꯤ ꯂꯝ ꯁꯔꯨꯛ ꯃꯆꯦꯠ ꯑꯃꯐꯥꯎ ꯂꯩꯍꯧꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔꯅꯨ ꯅꯪꯒꯤ ꯂꯝ ꯁꯔꯨꯛ ꯄꯤꯐꯝ ꯊꯣꯛꯄ ꯄꯤꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯂꯝ ꯁꯔꯨꯛꯁꯤꯗꯤ ꯇꯣꯝꯕꯒ ꯑꯩꯒꯒꯤ ꯈꯛꯇꯅꯤꯀꯣ ꯃꯁꯤ ꯅꯪ ꯀꯥꯎꯒꯅꯨ ꯕꯤꯃꯣꯜꯅ ꯍꯦꯔ ꯇꯥꯆꯧ ꯑꯗꯨꯝꯅꯒꯗꯤ ꯉꯥꯡꯂꯛꯀꯅꯨ ꯏꯆꯟꯒꯤ ꯃꯕꯨꯡꯁꯦ ꯇꯥꯆꯧꯅ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯃꯔꯣꯜ ꯑꯃ ꯇꯥꯆꯧꯒ ꯑꯩꯈꯣꯏ ꯇꯣꯝꯕꯒꯅ ꯅꯤꯕ ꯂꯥꯛꯀꯅꯤꯅ ꯋꯥꯔꯒ ꯇꯥꯆꯧ ꯅꯣꯏꯅ ꯍꯥꯏꯔꯦ ꯇꯧꯔꯤꯁꯦ ꯍꯣꯏ ꯍꯣꯏ ꯇꯥꯆꯧꯅ ꯍꯥꯏꯕꯁꯨ ꯅꯅꯥ ꯀꯧꯖꯔꯣꯏ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯇꯥꯆꯧꯒ ꯇꯣꯝꯕꯒꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯁꯦꯜ ꯊꯨꯝꯒ ꯍꯪꯕꯒ ꯂꯥꯛꯀꯅꯨꯀꯣ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯉꯥꯛꯅꯁꯤꯀꯣ ꯇꯥꯆꯧ ꯆꯟ ꯂꯧ ꯀꯔꯤ ꯌꯦꯡꯉꯤ ꯅꯪ ꯑꯁꯨꯝꯅ ꯕꯤꯃꯣꯜꯒ ꯏꯆꯟꯒ ꯆꯠꯈ꯭ꯔꯦ ꯕꯤꯖꯣꯏ ꯁꯥꯎꯅꯤꯡꯕ ꯍꯦꯜꯂꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯉꯥꯡꯁꯪ ꯉꯥꯡꯂꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯃꯦꯝꯃꯅ ꯃꯈꯣꯏ ꯇꯥꯆꯧ ꯇꯞꯊꯕꯤꯔꯣꯁꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯀꯣꯝꯗꯧꯕ ꯃꯐꯝ ꯌꯦꯡꯖꯔꯤꯕꯅꯤ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯏꯆꯟꯒꯤ ꯃꯕꯨꯡꯗꯣ ꯌꯥꯝ ꯐꯕꯅꯤ
ꯑꯉꯥꯡꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯅꯤꯗ ꯑꯩ ꯈꯪꯉꯤ꯫ ꯅꯨꯄꯤ ꯅꯪꯅ ꯈꯪꯕ ꯅꯠꯇꯦꯅꯦ ꯃꯔꯣꯜ ꯅꯥꯏꯅ ꯆꯠꯄ ꯃꯤꯅꯤꯅꯦ ꯃꯥꯒꯤ ꯃꯕꯨꯡꯗꯣ꯫ ꯐꯔꯤꯁꯦ ꯑꯩ ꯀꯩꯁꯨ ꯈꯜꯂꯔꯣꯏꯒꯦ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯗꯤ ꯍꯥꯏꯈ꯭ꯔꯦꯗꯅ ꯑꯩꯗꯤ ꯑꯗꯨꯕꯨ ꯇꯣꯝꯕꯒꯤꯗꯤ ꯃꯌꯥꯝꯕ ꯑꯩ ꯂꯩꯔꯤꯗꯅ ꯑꯩꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯨꯍꯣꯡꯅꯕꯒꯤ ꯊꯧꯔꯥꯡ ꯄꯨꯝꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯝꯕꯥꯜ ꯃꯥꯒꯤ ꯍꯥꯟꯅ ꯈꯪꯅꯖꯕ ꯂꯦꯝꯕꯗꯨ ꯎꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯅꯣꯡꯃ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯂꯝꯕꯤꯗ ꯊꯦꯡꯅꯔꯤ꯫ ꯊꯝꯕꯥꯜ ꯂꯦꯝꯕ ꯇꯥꯟꯅꯔꯛꯏ꯫ ꯂꯦꯝꯕ ꯂꯦꯝꯕ ꯑꯝꯇ ꯉꯥꯏꯈꯣ ꯋꯥ ꯑꯝꯇ ꯍꯥꯏꯈꯤꯒꯦ꯫ ꯂꯦꯝꯕ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯊꯝꯕꯥꯜꯗ ꯌꯦꯡꯂꯒ ꯀꯩ ꯄꯥꯝꯃꯤ ꯍꯥ ꯑꯩꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯍꯜꯂꯝꯕꯁꯤꯗ ꯄꯦꯟꯗꯗꯅ ꯀꯔꯤ ꯄꯥꯝꯃꯤꯒꯦ ꯅꯪ? ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯠꯇꯅ ꯈꯟꯈꯤꯅꯨ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯒꯦ ꯑꯝꯇ ꯉꯥꯏꯈꯣ꯫ ꯇꯥꯅꯤꯡꯗꯦ ꯑꯩ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯍꯧꯖꯤꯛꯇꯩꯕꯨ ꯑꯃꯨꯛ ꯊꯦꯝꯃꯅ ꯅꯪꯅ ꯑꯩꯕꯨ ꯐꯅ ꯊꯦꯝꯂꯕꯁꯨ ꯅꯪꯒꯤ ꯑꯣꯏꯖꯕ ꯀꯩꯁꯨ ꯐꯪꯉꯔꯣꯏ꯫ ꯂꯦꯝꯕ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨ ꯀꯔꯤꯅꯣ? ꯑꯩꯅ ꯅꯨꯄꯥꯗꯨꯗ ꯆꯦꯟꯒꯦ ꯌꯥꯎꯅ ꯆꯦꯟꯕꯗꯤ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯧꯇꯨꯅꯗꯨꯅ ꯐꯥꯕꯤꯕꯅꯤ꯫ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯗꯥꯆꯧꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯑꯩꯈꯣꯏ ꯆꯦꯒ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯦꯒ ꯑꯍꯥꯟꯕ ꯎꯅꯍꯟꯕꯗ ꯅꯨꯄꯥꯗꯨꯅ ꯀꯩꯁꯨ ꯌꯥꯔꯛꯑꯔꯣꯏꯅ ꯏꯅꯝꯃꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯆꯦꯒ ꯍꯥꯏꯅꯔꯤꯕ ꯅꯨꯄꯥꯁꯦ ꯌꯥꯝꯃꯤ ꯅꯪꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ? ꯑꯍꯥꯟꯕ ꯎꯅꯕꯗ ꯅꯨꯄꯥꯁꯤꯡꯗꯨꯅ ꯂꯣꯏ ꯃꯤꯔꯥꯏꯔꯝꯕ ꯅꯠꯇ꯭ꯔꯥ? ꯊꯝꯕꯥꯜꯒꯤ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯦꯝꯕꯅ ꯐꯠꯊꯠꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯋꯥ ꯑꯩ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ꯫ ꯅꯪꯒ ꯑꯩꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯁꯤ ꯂꯦꯝꯗꯦ ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯋꯥ ꯇꯥꯕꯁꯨ ꯄꯥꯝꯗꯦ ꯇꯥꯔꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇꯦ꯫ ꯅꯪ ꯅꯁꯥꯅ ꯄꯥꯝꯗꯅ ꯅꯨꯄꯥꯕꯨ ꯍꯦꯛꯇ ꯆꯦꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯇꯣꯝꯕꯗꯣ ꯑꯍꯥꯟꯕ ꯎꯕꯗ ꯌꯥꯝ ꯉꯥꯎꯖꯔꯨꯔꯕ ꯅꯪꯕꯨ ꯑꯩꯈꯣꯏꯅꯗꯤ ꯃꯤꯑꯣꯏꯅ ꯊꯥꯗꯦꯀꯣ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ꯫ ꯊꯝꯕꯥꯜ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯂꯦꯝꯕꯒꯤ ꯋꯥꯗꯨꯗꯤ ꯑꯗꯨꯝ ꯇꯥꯔꯤ꯫ ꯂꯦꯝꯕ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯆꯦꯜꯂꯨꯔꯕ ꯅꯪꯕꯨ ꯑꯩꯅ ꯂꯧꯕꯤꯒꯗꯕ ꯃꯥꯟꯕ꯭ꯔꯣ? ꯑꯗꯨꯒ ꯑꯃꯅ ꯑꯩꯗꯤ ꯅꯪ ꯈꯛꯇ ꯀꯣꯏꯕ ꯅꯨꯄꯥ ꯅꯠꯇꯦ ꯅꯪꯒ ꯊꯥꯔꯒ ꯅꯨꯄꯤ ꯑꯍꯨꯝꯅꯤ ꯑꯩꯅ ꯀꯣꯏꯕ ꯃꯈꯣꯏ ꯑꯅꯤꯗꯨꯗꯒꯤ ꯑꯃ ꯈꯜꯂꯒ ꯂꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯋꯥꯕꯤꯗꯦ꯫ ꯑꯗꯣ ꯅꯪꯗꯤ ꯇꯣꯝꯕ ꯑꯄꯪꯕꯗꯨꯗ ꯅꯄꯨꯟꯁꯤꯗꯣ ꯂꯦꯜꯂꯨꯔꯅꯤꯀꯣ꯫ ꯑꯗꯣ ꯆꯦꯛꯇꯤ ꯆꯦꯛꯁꯤꯜꯂꯨ ꯅꯪ ꯅꯨꯄꯥꯗꯣ ꯌꯥꯝ ꯄꯪꯕꯅꯤ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯅꯪꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯑꯃꯨꯛ ꯂꯧꯖꯈꯤꯁꯅꯤ꯫ ꯂꯦꯝꯕꯒꯤ ꯀꯔꯦꯝꯅꯕ ꯋꯥꯉꯥꯡꯗꯨꯗ ꯊꯝꯕꯥꯜ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯝꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯅꯪꯒꯨꯝꯕ ꯅꯨꯄꯥꯁꯦ ꯊꯨꯡꯅꯍꯧꯗꯕꯗꯤ ꯌꯥꯝ ꯐꯩ꯫ ꯅꯔꯝꯆꯠ ꯑꯗꯨꯛ ꯂꯨꯗꯕ ꯑꯩꯉꯣꯟꯗ ꯁꯛꯂꯣꯟ ꯑꯃ ꯂꯧꯗꯨꯅ ꯑꯩꯕꯨ ꯀꯣꯏꯕ ꯅꯪꯗꯤ ꯑꯐꯕ ꯅꯨꯄꯤꯁꯨ ꯐꯪꯉꯣꯏ ꯅꯔꯝꯆꯠꯇꯨꯅꯅꯤ ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯕꯤꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯂꯦꯝꯕ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯃꯥ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯔꯅꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ ꯃꯥꯁꯨ꯫ ꯂꯨꯍꯣꯡꯕꯗꯨ ꯊꯝꯕꯥꯜꯅꯁꯨ ꯌꯥꯔꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯗꯨ ꯊꯝꯕꯥꯜꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯔꯝꯃꯤ ꯑꯗꯨꯒ ꯊꯝꯕꯥꯜꯁꯨ ꯌꯥꯝꯅ ꯐꯕ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯦ ꯃꯇꯩꯅ ꯍꯥꯏꯕ ꯋꯥ ꯅꯣꯡꯃꯗ ꯍꯤꯛꯇꯣꯛꯇꯦ꯫ ꯃꯆꯦꯒ ꯃꯇꯩꯒꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯊꯝꯕꯥꯜꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯏꯆꯟ ꯀꯟꯅ ꯀꯞꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯕꯤꯃꯣꯜꯅꯁꯨ ꯃꯥꯕꯨ ꯊꯤꯅ ꯉꯥꯡꯂꯤ꯫ ꯕꯤꯃꯣꯜꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯜꯂꯒ ꯀꯗꯥꯏꯗ ꯂꯩꯔꯨꯅꯤ? ꯏꯃꯥ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯑꯩꯒꯤ ꯂꯝ ꯁꯔꯨꯛꯇꯣ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯍꯧꯗ꯭ꯔꯦ꯫ ꯌꯨꯝ ꯐꯥꯎ ꯁꯤꯗꯣꯛꯇꯨꯅ ꯂꯣꯏ ꯌꯣꯟꯊꯣꯛꯑꯝꯃꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨ ꯌꯣꯟꯕꯒꯤ ꯐꯪꯉꯛꯄ ꯁꯦꯜ ꯄꯨꯝꯕꯅ ꯗꯥꯆꯧꯒꯤ ꯌꯨꯝꯁꯤ ꯁꯥꯕꯗ ꯂꯣꯏ ꯍꯥꯞꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯨꯟꯅ ꯑꯩꯈꯣꯏꯕꯨ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯟꯕꯁꯤꯗꯤ ꯃꯈꯣꯏ ꯈꯔ ꯍꯦꯟꯃꯜꯂꯤ꯫ ꯏꯆꯟꯅ ꯃꯁꯤ ꯄꯨꯝꯕꯁꯦ ꯏꯅꯝꯃꯅ ꯏꯟꯁꯤꯜꯂꯒ ꯂꯣꯏꯅ ꯊꯣꯛꯍꯜꯂꯤꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯃꯍꯥ ꯑꯣꯏꯅ ꯑꯩꯅ ꯇꯥꯟꯗꯣꯏꯅꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯅ꯫ ꯏꯆꯟꯅ ꯉꯥꯡꯕꯗꯨ ꯃꯅꯝ ꯑꯉꯥꯡꯕꯤꯅ ꯂꯨꯝꯃꯒ ꯂꯣꯏꯅ ꯇꯥ ꯂꯩꯔꯝꯃꯤ꯫ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯀꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯟꯅ ꯍꯥꯏꯔꯨꯕꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯉꯥꯡꯕꯤꯅ ꯃꯆꯟꯅꯨꯄꯤ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯅꯨꯄꯥ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯁꯨꯡꯊꯝ ꯊꯝꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝꯁꯤꯅ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯕꯨꯡꯗ ꯏꯟꯁꯤꯟꯗꯨꯅ ꯃꯆꯟꯅꯨꯄꯤꯕꯨ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯉꯥꯡꯕꯤ ꯀꯞꯁꯤꯟꯅꯗꯨꯅ ꯃꯣꯏꯀꯥꯗ ꯆꯪꯉꯛꯏ꯫ ꯑꯕꯨꯡ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯀꯞꯄꯒ ꯆꯪꯉꯗꯤ? ꯀꯅꯥꯅꯕꯨ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯋꯥꯅꯦ? ꯑꯩ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯥꯟꯇꯅ ꯁꯦꯜ ꯍꯥꯠꯈꯤꯕꯒꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯤ꯫ ꯅꯪꯅ ꯑꯃꯨꯛ ꯁꯨꯃꯥꯏ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯇꯧ ꯂꯩꯔꯗꯤ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯀꯅꯤꯀꯣ꯫ ꯉꯥꯡꯕꯤꯅ ꯑꯣ ꯅꯆꯟꯅꯨꯄꯤꯅ ꯉꯥꯡꯍꯧꯔꯤꯁꯦ ꯑꯃꯨꯛꯇ ꯇꯥꯔꯨ ꯂꯥꯛꯑꯣ꯫ ꯏꯆꯟꯅ ꯀꯔꯤꯃꯨꯛ ꯍꯥꯏꯍꯧꯔꯦ? ꯑꯩꯅ ꯃꯥꯁꯦ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯍꯧꯔꯤꯅꯦ꯫ ꯍꯣꯏ ꯏꯆꯟꯅ ꯉꯥꯡꯂꯤꯗꯣ ꯑꯆꯨꯝꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯌꯥꯝ ꯂꯥꯟꯕꯁꯨ ꯌꯥꯎꯔꯤ꯫ ꯐꯩ ꯑꯩ ꯇꯧꯔꯒꯦ ꯅꯪ ꯉꯥꯛꯇ ꯏꯪꯅ ꯂꯩꯌꯨ꯫ ꯀꯩꯅꯣ ꯆꯨꯝꯂꯤꯁꯦ? ꯅꯪꯁꯨ ꯅꯆꯟꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯉꯤꯕ ꯍꯥꯏꯗꯨꯔꯣ?
ꯆꯨꯝꯃꯤ ꯍꯥꯏꯁꯦ ꯑꯇꯩ ꯅꯠꯇꯦ ꯅꯪꯅ ꯌꯨꯝꯁꯤꯗ ꯃꯥꯕꯨ ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯗꯨꯗꯤ ꯌꯥꯝ ꯆꯨꯝꯃꯤ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯅꯦ ꯂꯩꯕꯨ ꯂꯩꯍꯟꯅꯤꯡꯕ꯭ꯔꯅꯦ ꯑꯗꯨꯒ ꯂꯥꯜꯂꯦ ꯍꯥꯏꯁꯤꯅ ꯅꯪ ꯑꯣꯏꯅ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯦꯅꯦ ꯍꯥꯏꯗꯣ ꯂꯥꯜꯂꯤ ꯅꯪꯗꯤ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯑꯗꯨꯒ ꯃꯥꯅ ꯅꯤꯡꯉꯣꯜ ꯑꯗꯨꯅ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗꯤ ꯃꯥꯅ ꯂꯥꯜꯂꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯥꯒ ꯑꯩꯈꯣꯏꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯃꯤꯟꯅꯕ ꯌꯥꯗꯣꯏꯔꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯦꯅ ꯇꯧꯔꯤꯁꯦ ꯉꯥꯡꯅꯕ ꯉꯝꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯍꯌꯦꯡ ꯃꯥꯅ ꯆꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥꯒ ꯈꯠꯅ ꯆꯩꯅꯕ ꯃꯌꯥꯝ ꯊꯣꯛꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯈꯣꯏꯗꯤ ꯑꯇꯣꯞꯄ ꯁꯥꯒꯩꯒꯤ ꯃꯤꯅꯤ ꯃꯁꯥꯒꯤ ꯁꯥꯒꯩꯗ ꯑꯣꯏꯅ ꯑꯗꯨꯝ ꯇꯤꯜꯍꯟꯈꯣ ꯃꯈꯣꯏꯁꯨ ꯆꯠꯍꯟꯈ꯭ꯔꯗꯤ ꯅꯪ ꯏꯁꯧꯃꯨꯛ ꯍꯟꯅ ꯂꯥꯡꯂꯔꯣꯏꯗ꯭ꯔꯥ ꯂꯥꯡꯉꯔꯣꯏ ꯀꯔꯤꯝꯇ ꯍꯦꯛ ꯍꯥꯏꯔꯔꯣꯏ ꯑꯕꯨꯡꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯂꯥꯛꯏ ꯕꯤꯃꯣꯜ ꯀꯧꯗꯨꯅ ꯆꯪꯉꯛꯏ ꯑꯕꯨꯡ ꯆꯪꯉꯛꯄ ꯎꯕꯗ ꯕꯤꯃꯣꯜꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯌꯦꯡꯅꯩ ꯑꯕꯨꯡꯅ ꯕꯤꯃꯣꯜ ꯏꯆꯟ ꯇꯥꯆꯧ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯔꯣ ꯑꯩꯅ ꯅꯈꯣꯏꯕꯨ ꯌꯨꯝꯁꯤꯗ ꯊꯝꯃꯤꯁꯦ ꯅꯈꯣꯏꯒ ꯑꯩꯒ ꯄꯨꯟꯁꯤꯒꯤ ꯍꯤꯡꯃꯤꯟꯅꯒꯦ ꯈꯜꯂꯒ ꯌꯨꯝꯁꯤꯗ ꯊꯝꯃꯨꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏꯗꯕ ꯑꯃꯒꯤ ꯃꯃꯤ ꯆꯥꯎꯅ ꯎꯔꯦ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯍꯟꯈ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅꯅ ꯈꯪꯂꯝꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯃꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯣꯏꯗꯕꯅꯤ ꯕꯤꯃꯣꯜꯒꯤ ꯂꯝ ꯁꯔꯨꯛꯇꯨ ꯌꯥꯜꯂꯝꯃꯣꯏꯗꯕꯅꯤ ꯌꯨꯝꯁꯨ ꯁꯨꯗꯦꯛꯂꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯏꯆꯟꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯏꯆꯜ ꯃꯕꯨꯡꯗ ꯌꯦꯡꯂꯒ ꯇꯥꯆꯧ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯜꯂꯒ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯁꯔꯨꯛꯁꯨ ꯂꯣꯏꯅ ꯌꯣꯟꯊꯣꯛꯑꯝꯃꯤ ꯌꯨꯝꯁꯨ ꯂꯣꯏꯅ ꯁꯤꯗꯣꯛꯑꯒ ꯄꯣꯠ ꯆꯩꯈꯩꯁꯤꯗ ꯂꯣꯏ ꯄꯨꯔꯛꯏꯁꯤꯅꯤ ꯎꯆꯦꯛ ꯋꯥꯌꯥꯗꯧꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯅ ꯍꯤꯡꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯕꯣ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯅꯈꯣꯏ ꯍꯟꯈ꯭ꯔꯣ ꯅꯈꯣꯏꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯏꯃꯨꯡꯁꯦ ꯃꯅꯥ ꯃꯅꯤꯟ ꯌꯥꯝ ナꯏꯅꯔꯅꯤ ꯑꯗꯨꯅꯅꯦ ꯏꯃꯨꯡꯁꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩ ꯆꯥꯔꯁꯨ ꯆꯥꯗ꯭ꯔꯁꯨ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯗꯣ ꯄꯥꯝꯃꯤ ꯅꯅꯝꯃꯒ ꯅꯪꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯎꯅꯕꯁꯦ ꯌꯨꯝ ꯊꯪꯅꯕ ꯃꯤꯅ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯔꯦ ꯇꯥꯆꯧ ꯑꯩꯉꯣꯟꯗ ꯈꯛꯇ ꯇꯥꯏꯅꯕꯤꯅꯨ ꯈꯠꯅꯕꯗꯤ ꯏꯅꯝꯃꯗꯅ ꯍꯧꯕꯅꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯣ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯃꯥ ꯈꯠꯅꯕ ꯍꯧꯔꯔꯣꯏꯗꯅ ꯐꯠꯇꯕ ꯃꯥꯁꯨ ꯃꯇꯣꯝꯇ ꯂꯩꯁꯅꯨ 이생 생나 하려보다 아이기리 마세 누비니나 단톡보다 야드라바니나 나코이 오이나 나 юм다 ꯆꯠꯂꯣ 하이바 따바니니 비몰데 도미나레 ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯃꯌꯥꯝꯕꯅ ꯍꯥꯏꯍꯧꯕ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯡꯁꯤꯡ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯔꯤ ꯏꯆꯟꯅ ꯐꯔꯦ ꯇꯥꯆꯧ ꯑꯩꯈꯣꯏ ꯍꯜꯂꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯝ ꯌꯣꯜꯂꯒ ꯄꯨꯔꯛꯈꯤꯕ ꯁꯦꯜꯗꯣ ꯑꯗꯨꯗꯤ ꯄꯤꯔꯛꯎ ꯑꯗꯨꯒꯤ ꯁꯦꯜꯗꯨꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯝ ꯃꯆꯦꯠ ꯑꯃ ꯂꯩꯔꯒ ꯑꯩꯈꯣꯏ ꯋꯥꯔꯁꯨ ꯋꯥꯅ ꯍꯤꯡꯉꯨꯔꯒꯦ ꯅꯕꯨꯡꯅ ꯄꯤꯈꯤꯕ ꯁꯦꯜꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯇꯦꯡ ꯇꯧꯕ ꯌꯥꯏꯅꯦ ꯏꯆꯟꯅ ꯑꯗꯣ ꯅꯪꯒꯤ ꯅꯇꯩ ꯃꯅꯥꯎ ꯅꯨꯄꯥꯁꯤꯡꯗꯣ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯂꯝ ꯃꯆꯦꯠ ꯑꯃ ꯄꯤꯌꯨ ꯍꯥꯏꯌꯨ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯂꯩꯔꯣ ꯃꯗꯨ ꯌꯥꯝ ꯍꯧꯅꯗꯦ ꯇꯥꯆꯧ ꯑꯩꯈꯣꯏꯒꯤ ꯁꯦꯜꯗꯣ ꯄꯤꯔꯣ ꯑꯩꯈꯣই ꯆꯠꯆꯈ꯭ꯔꯒꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯈꯤꯅꯨ ꯇꯥꯆꯧꯅ ꯉꯝꯂꯀꯥꯟꯗ ꯅꯈꯣꯏꯒꯤ ꯁꯦꯜꯗꯣ ꯂꯣꯏꯅ ꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯄꯤꯒꯦ ꯑꯗꯣ ꯅꯈꯣꯏ ꯍꯟꯈ꯭ꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯕꯨꯡꯗꯨ ꯊꯣꯛꯈ꯭ꯔꯦ ꯉꯥꯡꯕꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯥꯒꯤ ꯅꯨꯄꯥꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯏꯆꯟ ꯎꯄꯥꯏ ꯂꯩꯇꯦ ꯀꯞꯄ ꯅꯠꯇꯅ ꯕꯤꯃꯣꯜꯁꯨ ꯏꯆꯟꯗ ꯌꯥꯝ ꯁꯥꯎꯔꯝꯃꯤ ꯕꯤꯃꯣꯜꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯍꯥꯏꯍꯧꯕꯗꯣ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯉꯤ ꯌꯨꯝꯍꯣꯡ ꯇꯣꯏꯔꯒ ꯂꯥꯏꯔ ꯇꯥꯟꯕꯅꯤ ꯌꯥꯏꯃ ꯅꯪ ꯕꯥꯞ ꯇꯥꯗ ꯇꯧꯅꯨꯅ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯏꯆꯥꯁꯤ ꯄꯨꯔꯒ ꯑꯩꯗꯤ ꯆꯠꯂꯅꯤ ꯑꯩꯒꯤ ꯌꯨꯝꯁꯨ ꯅꯠꯇꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯅꯤꯡꯊꯧ ꯁꯥꯕ ꯌꯥꯕ ꯅꯠꯇꯦ ꯌꯨꯝꯕꯨꯅ ꯆꯠꯂꯣ ꯍꯥꯏꯅ ꯑꯁꯨꯛ ꯊꯤꯅ ꯇꯥꯜꯂꯁꯤꯗ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗ ꯂꯩꯔꯨꯅꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯏꯅꯥꯎꯗꯤ ꯁꯥꯟꯅꯗꯦ ꯃꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏꯗꯤ ꯑꯩꯅ ꯆꯥꯃꯔꯛ ꯂꯥꯜꯂꯨꯔꯕꯁꯨ ꯑꯩꯕꯨ ꯃꯈꯣꯏꯅ ꯑꯗꯨꯝ ꯉꯥꯛꯄꯤꯒꯅꯤꯌꯦ ꯉꯥꯛꯄꯤꯔꯛꯑꯔꯣꯏꯌꯦ ꯃꯈꯣꯏꯇ ꯌꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯀꯩꯁꯨ ꯉꯥꯛꯄꯤꯔꯛꯑꯔꯣꯏꯌꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯊꯦꯡꯈꯤꯅꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯕꯤꯃꯣꯜꯒꯤ ꯄꯣꯛꯅꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯤ ꯕꯤꯖꯣꯏ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯥꯎꯅꯨꯄꯥꯒ ꯃꯅꯥꯎꯅꯨꯄꯤꯒ ꯂꯥꯛꯄ ꯎꯕꯗ ꯏꯉꯛꯉꯛꯏ ꯅꯝꯕꯣ ꯊꯕꯣ ꯂꯥꯛꯄꯗꯨꯗ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯂꯤ ꯃꯈꯣꯏ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯕꯅꯤ ꯍꯥꯏꯕ ꯀꯔꯦꯝꯅꯔꯛꯏ ꯕꯤꯃꯣꯜ ꯀꯩꯅꯣ ꯇꯧꯔꯛꯏꯗꯨꯅ ꯅꯝꯕꯣ ꯊꯧꯕꯣ ꯁꯛꯅꯤꯕꯕꯨ ꯃꯥꯜꯂꯨꯔꯦꯅꯦ ꯏꯌꯥꯝꯕꯗꯤ ꯕꯤꯃꯣꯜꯅ ꯇꯥꯆꯧ ꯑꯩ ꯇꯥꯆꯧꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯕꯤꯖꯣꯏꯅ ꯕꯤꯃꯣꯜꯕꯨ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯂꯩꯕ ꯌꯥꯔꯔꯣꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯝꯃ ꯑꯃꯗꯤ ꯊꯝꯕꯥꯜꯅ ꯈꯟꯗꯨꯅ ꯃꯈꯣꯏꯕꯨ ꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯟꯗꯨꯅ ꯂꯩꯍꯜꯂꯝꯃꯤ ꯕꯤꯖꯣꯏꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯏꯌꯥꯝꯕꯒꯤ ꯕꯤꯃꯣꯜ ꯏꯌꯥꯝꯕꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯀꯩꯒꯤꯅ ꯏꯌꯥꯝꯕꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯗꯅꯦ
ꯑꯄꯪꯕ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯏꯌꯥꯝꯕꯅ ꯑꯗꯨꯛ ꯋꯥꯔꯧꯕꯅꯤ꯫ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯅꯪꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗ ꯅꯪꯒꯤ ꯀꯔꯤ ꯂꯩꯔꯤ ꯅꯌꯥꯝꯕ ꯅꯅꯥꯎ ꯅꯨꯄꯥ ꯅꯠꯇꯅ? ꯏꯃꯥ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯍꯤꯡꯒꯣꯜꯁꯨ ꯅꯪꯅ ꯂꯣꯏꯅ ꯌꯣꯟꯊꯣꯛꯑꯝꯃꯕ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛ ꯃꯗꯨꯃꯨꯛ ꯂꯩꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜ ꯀꯌꯥꯝ ꯆꯪꯅꯤ ꯈꯪꯕ꯭ꯔꯥ ꯅꯪ? ꯅꯪꯅ ꯌꯨꯝ ꯍꯣꯡꯂꯨꯕꯁꯦ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯉꯦ? ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯦꯕ ꯂꯥꯏꯔ ꯇꯥꯟꯕ ꯅꯠꯇꯅ? ꯃꯌꯥꯝꯕꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯌꯥꯝ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯕꯤꯃꯣꯜꯅꯁꯨ ꯏꯆꯟꯅꯁꯨ꯫ ꯍꯥꯟꯅꯗꯤ ꯕꯤꯖꯣꯏꯅ ꯉꯥꯡꯕ ꯈꯨꯗꯤꯡ ꯏꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯐꯠꯇꯅꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯋꯥꯗꯧꯅ ꯈꯜꯂꯤ, ꯃꯔꯝꯗꯤ ꯕꯤꯖꯣꯏꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯌꯥꯔꯛꯇ ꯄꯣꯞ ꯄꯣꯞ ꯇꯥꯔꯛꯂꯕꯅꯤꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯕꯤꯃꯣꯜꯒ ꯏꯆꯟꯒꯗꯤ ꯐꯤꯕꯝ ꯇꯥꯗ꯭ꯔꯤ꯫ ꯇꯣꯝꯕꯒ ꯕꯤꯖꯣꯏꯒꯗꯤ ꯃꯐꯝꯗꯨꯗ ꯂꯦꯡꯗꯅ ꯂꯩꯔꯒ ꯁꯦꯜ ꯊꯨꯝ ꯇꯥꯟꯕꯒꯤ ꯊꯕꯛ ꯃꯌꯥꯝ ꯇꯧꯗꯨꯅ ꯂꯩꯔꯛꯑꯕꯅꯤꯅ ꯃꯈꯣꯏꯒꯤꯗꯤ ꯃꯅꯨꯡ ꯊꯟꯅ ꯂꯩꯔꯤ꯫ ꯍꯣꯏ, ꯃꯈꯣꯏꯅ ꯕꯤꯃꯣꯜ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯔꯥꯜ ꯄꯨꯝꯕ ꯉꯥꯛꯄꯤꯗꯨꯅ ꯌꯨꯝꯗꯨꯗ ꯊꯝꯕꯗꯤ ꯊꯝꯕꯤꯔꯤ꯫ ꯆꯥꯕ ꯊꯛꯄꯈꯩꯁꯨ ꯈꯔꯗꯤ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯟꯅꯥꯏ ꯑꯣꯏꯅ ꯌꯦꯡꯅꯔꯛꯄꯗꯗꯤ ꯑꯇꯣꯝꯕꯒ ꯑꯍꯜꯒꯗꯤ ꯃꯅꯨꯡ ꯊꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ꯫ ꯃꯌꯥꯝꯕꯒ ꯃꯅꯥꯎ ꯅꯨꯄꯥꯒꯅ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯔꯤꯗꯨ ꯃꯉꯥꯏꯔꯦ꯫ ꯃꯁꯤꯅꯤ ꯕꯤꯃꯣꯜꯒꯤ ꯄꯨꯟꯁꯤ꯫ ꯅꯨꯡꯉꯥꯏꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯃꯄꯥꯝꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯑꯐ ꯐꯠꯇ ꯇꯨꯡꯒꯤ ꯀꯔꯤꯁꯨ ꯈꯟꯊꯗꯕ ꯃꯈꯩ ꯂꯩꯖꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯌꯣꯟꯊꯣꯛꯇꯨꯅ ꯌꯨꯝ ꯀꯩ ꯁꯤꯗꯣꯛꯇꯨꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯕꯤꯃꯣꯜꯒꯤ ꯄꯨꯟꯁꯤꯅ ꯑꯁꯨꯝ ꯑꯣꯏꯔꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯐꯕꯗꯤ ꯃꯅꯥꯎ ꯅꯨꯄꯥ ꯇꯣꯝꯕ ꯑꯃꯗꯤ ꯃꯌꯥꯝꯕ ꯕꯤꯖꯣꯏꯅ ꯃꯥꯒꯤꯗꯃꯛ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯄꯤꯕ ꯑꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯕꯤꯃꯣꯜ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯃꯔꯛꯇꯁꯨ ꯌꯥꯝ ꯁꯣꯠꯊꯅ ꯍꯤꯡꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯀꯔꯃꯗꯨꯅꯅꯤ꯫